ꯊꯝꯖꯔꯤ ISTV ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯇꯦꯡꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯁꯪꯒꯥꯕ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯅ MPCCꯒꯤ ꯋꯥꯉꯥꯡꯂꯣꯏ KS ꯖꯣꯏꯀꯤꯁꯟꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ ꯆꯥꯝꯃ ꯍꯨꯝꯐꯨꯅꯤꯄꯥꯜ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯇꯦꯡꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯀ꯭ꯌꯥꯝꯒꯩꯗꯒꯤ ꯂꯤꯂꯣꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯇꯦꯡꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯀꯤ ꯃꯤꯅꯤꯁꯇꯔ ꯂꯠꯄꯥꯎ ꯍꯥꯎꯀꯤꯞ CAF and PD ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝ MLA TS Satyabharta L Rameswar Water Resources ki Chief Engineer Pritam amadi atai makok thongba official kaya su saruk yaki Langthabal Kyamgai Lilong Samurau Oinam Sawombung amadi urup ki thabak suba mafam kaya yangsinki Lilong area da thabak suramba mioi singna turel khongnung dagi kokhalakba laibak singlanai mioi singna gari achoba puraktuna laibak pe khibadagi torban thonbada khudong chataba kaya mayok na halle security PBO haiki Chief Minister na khudakta DGP yauna makok thongba police official singda thabak suriba mafam singda security pinaba khanghanki khongsat aduga mari lenana Chief Minister na turel khongnung tengbagi thabak asi khumang yangna changsilli Imphal turel gi oinadi chada humbudragi sangda yangsille turel khongnungda mioi kayana sajalamba yum amadi latrina singba masana lokthok chaba asi miyam gyan tarakpagi khudamni Sarkarna paikhatliba thabak asida miyamna sagat pirabadi nongju tha laktringai mangoinana turel khongnung tengbagi thabak loisinba ngamgani haiki Sanjenthong area da sakti leiba mioi kharana turel torban khopsinbagi matangda hangkiba wahangi paukhumda Chief Minister na mafam aduda police outpost yauna ain kaina sajilamba sing ayambana lokthokre makhata na khopsinlamba leiragadi athuba matamda lokthok hanaba hotnagani haiki 70% gumbadi Imphal Rivergi de yam loirabra loisalena khale aduna masi walhori bakhrasi yam thuna nong tarakting mangda koi loislaga ada atopa koi kongbagi adagi thaubalgi lairibe nambulgi lairibe sing koi paijagadabani turel manungda saramba yum kai singse masa masana yam voluntarily thoga sidok piramba uwa yan that piramba mayam su uba kan koina people's ki support people's ki cooperation do koi government ki side gi madu thagat tabungamde adan makhata nasu Manipur ki praja maroina turel gi maya da lebiri ba manungda sajan bibe question ma tawbusina cooperation pibiri busmaina atai any sakot horangi thabak torokda cooperation PB gani habi thajabado ai media ki khuthang da mayam dai thamjari Minister Latpau Haukip Natural Mosinhanba amadi torban kairakpagi khwaidagi maru oiba maram asi miyamgi sana thaknaba polam aremba sing turel khongnungda langthokpadagi mafam aduda uchi leisilaktuna torban hulakpani masi kokhanbada miyamgi mateng sangi miyamna phata haudi langthokpidrabadi sarkarna paikhatliba thabak sing mai pakani Athuba matamda nambul turena loktak pata tabagi isilda paisinduna lairiba phata haudi sing lokthoknana ba thabak paikhatlagani haiki appeal ni public civic sense khara especially in infra area koi ki city area sida yaragadi laik laisu loi heinaba ngatani asida plastic asida pumba yade haiba poram loi khangnari ni aduna yaragadi west bin phajana sembiraga municipality gi amor kai khomgat pakangbu siga tanaraga mafam chana thambiba asmaina eta langthoaga yam komna eta tawba pot se Siamtang thadok piono aina kano media gi kano sida khudongcha loga prajada appeal tawjai Hauzik paliba government asi rajniti ki laman khumba congress na paikhalakpa thabak loisilaga sangaba government ni haina MPCC ki wangangloi KS Joykisan ngasi paumi singda phongdokre lamdam asi law and order laitabaga chapmanare miyamgi paisa lut tawduna leire social media khakta da thabak tawduna leire
nongmai mangba amadi maram chadana praja gi paisa manghanba kaya amadi ngasi manipur gi oiriba phibam gi matangda congress party na devet tawnana ba sem sadun lei mla amade gi tadaba mioi thoraktuna devet tawna si Sagol Mangdagi District Hospital Sanana Bagi Tabak Atopa the Hongdoki Basi, Kundrakpam Prazabu Congress Party Pambagi, Warasano Haina Tauba Mali, Miam Gidamakta Ladiba Sarkar Asina Towning Batabak Tohaning de Haiki. This is Camboro, CBI, Bora, Mobore, Masima Manga, Congress, and Mamangi government, Mamang Sidnam, Hanagar Prazada, Malan Betabak talk saver. Tawada di chap chap khuji government si moina param na trava aro da sini si dari puthuk pangam tri kai gino putu o phapio mamangi mi pure waiter ma si congress ke mari leina gara government official hoigara phara ga hare mi se tomba man promet malan bana tab malaga masi ki mi si congress mateng bange malaga masi suspend kar thamsi adu khar tau sin hai bana tab chap jaw si puthuk khuji akoi na congress ne expose me am tawre na koi house si puthuk ram nan plan ke la no senpo ma kai jaran gi ke wow the label hon pisa pisa double thabak do thabak na makak do pisa na ani ni lokto ki ko house hai ga dun anybody must say the ruling gi mi amana yaning de ha ga di ko ma public account ko debate tong na se emele rei ta do mi ko thoki ro ko debate tong na se Maharashtra Narsinga ki chama humpudipal subat laikhidabagi thauram Manipur State Archaeology Department amadi Maharashtra Nursing Memorial Committee na sinduna kanglada pangthokre thauram aduda Art and Culture ki Commissioner M Lakshmi Kumar Maharashtra Nursing Memorial Committee ki Vice President R.K. Rajendra amadi Museum Curator Mutua Bahadur na saruk yaduna kanglada laiba Maharashtra Narsinga gi ningsing kubamda ahanba Manipur Rifles ki kangbu amana gun salute piduna ikai khumnaba utki Thauram ka mari lenana Art and Culture ke Commissioner M Lakshmi Kumar na Maharashtra Narsinga si mazati bu yamna nungsijaba amadi ningthau singi phamunabada mikadaba adugumba ningthau amani asigumba ningthau gi ningsing thoram pangthokpada miam hupna saruk yafam thoi amaramda Art and Culture Department na Manipur de lairiba itihas ka mari lenaba khubam kaya thigatuna yokhatnabagi thaurang sum apung fana paikhatli haiki historical figures is music may am lose we the government sena sai bihangi batang sabe panbire jaga jaga the historically important hoiba ki monument khandi any labor kind of things ko dum thigal daga dum ki iba yabo recognition iba yabo ke so ko jaga di duga committee ke site su ta daraga tum da kali lege ko kun yengmenasi Commonwealth Games ta Manipur ki sanaroi sing amadi India ki team da Chief Minister N Biren na yai phapauzel pirak de Chief Minister na makha taraduna Manipur ki sanaroi sing na hauji Commonwealth Games ta piriba performance asi uraga makha tana gold medal lawrakhigani habagi thajaba lei amaromda India ki team na so hanadagi hena medal masing yamna lawduna mai pakpa country ama oirakpa oirasanu phongdorakli mu yam ngai ba pau si khoi gi the world famous legendary khoi gi Manipuri com kind of Mary com final sang ewe koi ure aduna ma sungchoi soidana aduga hockey gi su koi Manipur dagi ma team sa yauri Indian hockey teams ta aduga makhoi ju semi final sang ewe pautare aduna koi gi ai gi side dagi aduga ai government gi koi government side dagi aduga Manipur praja myam gi side dagi adugumba koi Manipur masa sing yaw budu da ahan blessing gold medal or position ho hai blessing ma pike aduga loinana India ki teams handaki kemnoshida Commonwealth Games da India ki team na achouba hanadagi record si position wangkhale kanda Commonwealth game gi khwaidagi medal phangba country ma oiru ngamna ba akhoi gi site gi madugi blessing do tokjari ena mena thamjari Thangmaiban Kendragi Manungda Laiba Naikanlong Community Hall Sanana Bangasi Kendragi MLA KS Joy Kisanna Urep Uyung Tamkhrei Tharom Adudan Naikalong Development Committee ki convener Achong Gangmai IMC Ward number 1 ki corporator Ji Gaidon Rongmai Naikalong Pai ki chairman Ragoning Gangmai na singba miyoy kaya saruk yaki MLA Joy Kisanna apikpa wakal na kanglup naiba rajniti tawroidabani afaba lusingba haibasidi thabak na utkadabani kanagumba khara na kanglup naiba mawongda rajniti tawba asi afaba natte phongdokki ngasai mayam na budi lam pibire na ngona thanks tawre do aigi wakhandi mapung phadri sine thamjani aigi asadi naikalong khulna community hall sawolore sangabon mitene ne nuai doi rajniti tawbota politics ta
communal ko wafam pusalakpi religious ko person pusalakpi nakan da kaina da holaga political gain sana khana bi sugum base ain appeal do da akoi ki for the future of our generation sugum base tawgum se apik par rajniti mein amse Numit tarene ki manungda Sagolmang tagi Imphal East District Hospital hongbagi firep hongdoktrabadi akan makhongjang hauragani haina Peace and Development Coordinating Committee na Chief Minister amasung Health Minister da memorandum pisin kra haire Manipur Press Club ta pangthokpa pawgi mifam amada committee ki secretary Thaudam Hemjitna April 19 fawbagi manungda lenga ki firep hongdoktrabadi April 18 dagi miyam ngaloina akan makhongjang changsilagani Lamgi Sayan Abalay, Hari Basisu, Piribanimit Asiki Manungda, Lamgi Mapu Amadilangak na Loisingadabani Haiki. Simak PDCCG, Taugai Bubiriba, Tomi Singham, Honorable CM Daikoi, Memorandum of Pisan Jarore, Noinana, Marine Department Ki, Health Minister El Chantakumarda, Aikoina, Memorandum of Su, Pisan Jarore, Harbo Memorandum Masida, Aikoina. Ano bolenga ka sida numitari ni matam pijarami karigumba numitari ni siphaw gi manungda sarkar hongoro haibagi thajaba pibidraba makai songi praja singalona ko PDCC na miyang ba kan be ho praja section club samstha leiba praja khuding makka khusam narga koi akan be ho changchilagla Sagolmang dagi Imphal East District Hospital hongdokhiba yaroi haiduna JSC against unnatural shifting of Imphal East District Hospital Sagolmang na chatharakpa khongjangi sarugama oina ngarang numidang khundrapam kendragi manungsanba uyumpok gram panchayat ta paktaknana maira khongchat chatkhre Uyumpok Lamboi Khul Taret Khul Chanung Kaibi Kumuda Kaibi Haikak Mapal na singbagi khunja singi tongan ba maikaidagi maira khongsat laklaga Kaibi High School da punki loinana mafamatu da hospital hongba yaroi haiduna kholaw kaya lauki khongjang aduga mari lenana JSC gi wangang loi and dizenna maram chada na maram ama pisilaga Imphal East District Hospital namfuda hongdokna bahadari balenga ki thoksilasi handoktriba phawba makhal makha kaya gi khongjang changsin khigani haiki Hayang matang ay badi tarik tara nito jida kendra sigi oiba mafam kudimakta mass sit in protest dharna ay batare masi pangtukani asida sunatana makha tarakpa hek hairiba hospital asi hongkibagi order asi hek hongdri phawba hek handokdri phawba aikoi makha tana makal kaya gi khongjang sing Praja singa tanarga ji isina jangchilakani haibasi thamjari Sagolmang dagi Kiamgaida Imphal East District Hospital hongnana ba government ki thawongi mayokta aina thinkraba KCPMC progressive nangasi ayuk pung taruk dagi numidang pung tara fawba chathaba general strike manungda pamdaba thodok thoktana ba police na akan ba jaksal thawrang lokhatkre general strike asina passenger poba gari sing senbagi chang hanthaki interstate senba gari sing senakhide Pisabi singbu yokhatningba amasung handloom gi pothok singbu puthoktuna lamdam asiki senmitlon phagadana bagi pandamda sarkar gi mateng amata yaudana kodom pokpida laiba hingminasi handloom weaving center da nupi kaya bu hingnana bagi lambi pire hiram sida report ama Imphal West District ki Kadumbubi lamkhai da laiba hingminasi Helum Weaving Center sok lising ani ta tukdagi sorok habam ongbi sunita amadi pukrambam ongbi sobita anina sarkar gi mateng amata yaudana iramdangi pothok kaya puthokpada natana nupi singbu sentok labi laina hinganabagi training kaya pibagi thabakchu sathari center asidagi training phangkhraba seldi leijadaba nupi kaya dasu lemna phi sananabagi polom kaya piduna mayumda laina thabak subagi khudong chabasu phangali haina sorok habam sunitana phongdrokli adu pisabisi matam adudagi na hoji phawgi sam 40 mukki sangji khoi training ju pigre dagi tamaga moida loraga thadoki basu yaukre ba adam se lai manu pi sing hai tare ne ko khoi gi inkhal lai ba lai sabi maja khoi gi thabak phangdaba lai lai su hera kan da lai ba sing je khara mateng oina ba khoi gi sai tagi hai tare khoi na sum moi mayam sing sigi chawkhat pa nungai kano tong na ba na khoi na sum hona jaba thabak hai tare center asi lai patagi ngasidi imung manungi power apad kaya dasu mateng pangwa ngamle hana center asida laibi pisabi singna phongdrokle
ai ming mani maza ka we lai pham na serau dagi ai BA last semester tamdari adu thabo phangda badagi sida imana bising sida lai na khangna padagi tar sida mafam sida la ga lai jaban aina hani madi haidi hujikani thambak laite na dum arem bada lai thokpa singja sugum mafam kayat ne uraga thengnaraga sida la aninge ai ming na naw bi ka oi sok dagi ne ai si dagi dum horak padi dum hawdo winare norem dagi ko ina mo oi sida hana lai rame adu na hang padi khang mane ai chawrak pa tara mu ya phange ado kana bedi am kanare Center asida instructor su uriba mukhamam sobitana hakibada lamdam asigi nupi singna mapan thoktun awaba tabak kaya subagi mawong amasung laikti hairaba hagulakliba nupi singna semilon leijadabadagi awaba singbu konabagi pandamda asigumba center asi mapung oina lingkhatkibana hawa fam phongdorokli oja thammi seisida moi myamgi takpi tambinaba ai isa su dum yaro tambiri masai se laga sungai haitaba mi se laga phisa ba se het hobudagi sangakpa matam dai moi thama phade phisa ba se haiba matam da adu moi bhajara senthok laina chatki de mangon su loi oigi thabak phangdaba yumda free da sum kaimbok suningai khuningai taba mayam do sangbira aga seisra moi gi kana bo henbiu akhoi gi khoi gi mingchat oi hokjoge si haijaningai mayam market ti akhoi seisra mi loi lai lape phidi akhoi amda thamningai leite piba ngamda ba wani Imphal East Kaibi Manat Chingda Lamyanba Irabot Ningsing Community Hall Office cum Library Amasaragani Haide Manipur Press Club the Pangthokpa Paugi Mifum Amada Protection and Preservation Committee Manipur ge convener Nongthombam Bimolna Samgat Kadawriba CPPCM Lamyanba Irabot Ningsing Thoram Observation Committee Amasung Irabot Memorial Committee na Pulaga Semba Construction Committee Amana Paikat Kadabani Library ama hapkadawriba asida irabona iramba lairik sing amade mahakamari lenaba lairik thamduna haurakliba mirolda lusingba sigi maramda naina hanaba khudong chaba pigani paugi mifamadu da ko convener khangembam nisikanta su saruk yakhe Smart Society Manipur na sinduna Nauria Pakhang Lakpagi Pisabi Singi Group Sembagi Thauram Ama Kwakaitel Lamdong Dalaiba o Maleski Yumda Pangthokre Thauramadu NEIDP ge State President Dakhomang Khongsai NEIDP ge Vice President Oina Males Wainaba Chandra NEIDP ge General Secretary M Ranjit TS Gopen amadi mioi kaya susaruk yakhe o Males na nupi chahum na group semlaga society na achangma potlam sing puthoktu na potchai sing yon bagi thabak tawgani haiki Rondo adudani akhoi ngasi sanction lagi ba policy kathian de yon bada akhoi gi sendong lerak ba akhoi gi market kathian lerak ba madudagi ne bangasi akhoi gi yong pi manga iba mayam asi adudani akhoi kamain hingani madugi hingna bagi lambi du ne bangasi smart society na ngasi sanction lagi ba policy Athaupa singi numit April 16 na lakpada mamalaiba ki damak thawai katkraba laikhidraba athaupa singi mafamda RPF amadi masigi lanmi sanglo PLA na ikai kumnaba ulagle Franta sigi Secretary Publicity Robin Kuman gi cherol amana yeknaba lanmi gi miyot minaida mapuroiba machakai ne bagi awaba nang haurabi ima ibel isal ise sing amadi punsi chuppa soinaiduna awaba khanglibe singi mafamda su ikai kumnaba ulle Handak sahi lising ani taranipal gi April 16 sajibugi kuntare ni panba irai numit athauba singi numit asida singmi tammi khuding makna isa gi achinba kaithok piduna laikhidraba athauba singi khubamda haikat laikat tambada saruk yabiyu amasung nimidangi matamda yumthong khudingda maira katpinaba RPF ki maikai degi paujelakli Amaromda numit asigi oina lining laisol gi thabak thoram sing natana saksa haijana ba amadi makhal khuding makki harau kumai sing lepiyo haire April 16 numit asibo lebaki ningtam lambida kathokraba khuding makpo ningsing numit oina laukibagi maramde numit asida kathokraba thaubalamyan masing aduna piramba utlamba hanba naidraba thauna lingzelna yeknaba lanthengna duna lanpham dumaktada mikha ponna hingbagi mahut ining tamna mikup amatang oirabasu hinglambana hena phai haiba pidam thamlambaga loinena yeknabada ngak nondaba haiba malemdana ikai khumnaraba pidam asi pirambagi damak numit asigi senglaba pidam bullauraga RPF na Taubagi numit haina thauram pangthok sabani haire hojik marak thana break amatang lawjari Wangkai Ningthim Pukri Mapa da Laiba Career Nurture Center da Lakliba April gi tang 13 tagi class 9 amasung 10 CBSE gi Science and Maths amadi class 11 amasung 12 gi CBSE and COSEM gi Physics Chemistry Maths and Biology gi Foundation course haujargani class ki timing 5 PM to 8 PM contact 9402241800 or 9774425921
Kaidurino, Kanano, Kaino, Kaidu, Masipumna. Noi live the Gary and Magatung Mundrone. Hula like a Tony Caliba, Namai Kaidro. Sembun Putoga, living them there. Sembun Putok and labing them the Su, in Palpelas the Salon. I to unbelang them the Palpelas again, loan in a Impal Finance, no with the Gary loan, we have to jump a pizzeri, Adom La Pam, Gary Pudima, Lobby Bayan. Changi labor solar padagi producing at Tava, Akchak Choktarba, Tumba Chava Yaratava, Kung Hamanumaraktava Singitamak, Amatanara Paidi, Jolip Sire, Amasu, Jolip capsule with Chinese Navy. Unique Education, the first CBSE and ICSE coaching center at Infal, admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 science, 3 months advanced vacation course for CBSE 11 science. Class on 2nd April 2018, girl hostel in the same block. For detailed contact, Unique Education, Segarat Konzing Hazari Lekai, opposite Shanghai Express. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawagi aroiba numiti lakliba April ki tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Baba Quick zone gidi Tatis College di. Mamal suma pang kuding chamane yo sumang roy pista salabnina. Ado suma takta superlink footing ge offer me amon pirisi di. Tas electric rang no sin bagum na yoti sin bayar. Dudi sanagi mohut yang na sin bayar andre. Break itungda taram na okseri makataba pauda. Nupi angang lairaba chahi kunthrarom gi nupa amana mane thokpa chahi ni furom surabi nupi amada nupi oibigi kai khupnaba manghanaba honarambagi maralda police na phagat khre thodok asi haukiba March tang 13 lamsang police station gi manung chana leiba mafam amada thokibani thodok asida senariba mioi asigi maming sorokhaibam inauton kawi ngasi thodok asigi matangda Manipur Press Club ta pangthokpa pawmisinga unaba amada victim oiribi masana phongdorakpada mahak mapurebe lekhidrabagi tungda migi yumda yumge halfa oina thabak suduna yamna wana macha ani thakpangamnana ba honaribani Mayanupagi mayumda firol thinba chatlubada mi leitabagi khudongchaba lauraga phattaba thabak chathanaba honarakibani hairi Laikai ki Maira Paibi President Saire Modubalana Jenari Bamioi Ain Gi Oiba Chapsaba Chairak Phanganaba Mari Lainaba Singna Honabiyo Haiki Kari tholok ka de tungda khalak padagi ai haiba ngamdre adagi chanpa ga dinti ga ma jakom da chaja bani man madi mi phatta bani na kari to tholok ka de tungda tumle jena khada bon phum thamangadra sau puthok tan hamnoi ka ta hatok bigadra haidana aina ki badagi ai mayam da haidok chahogdane Chelele da romne laikai du mana ko ka tawraga laikai du na mana phaba punba mi thaje mo ko chamba da akoi pun mang loini ki bedagi mi pung pun mang loin halle hujik sun han nei mana kai dawra tagi haiba ado akoi di mari leina ba authority khuding mang na ma gi mieng changbi raga mabu matik sabadan di bibi haiba che sekakani aina haiga da ba Simanta Setana Mancha Purvota Manipur State Committee na Sinduna Naminini Sathagada ba India Myanmar Sima Chintan Mifam Art and Culture Ge Conference Hall Hagdokre Hagdokpagi Thoramda Deputy Chief Minister Waijoy Kumar Chief Secretary Dr. J. Suresh Babu Simanta Setana Mancha Purvota Manipur Ge President Dr. S. Priyo Kumar Susaruk Yakhe Chief Secretary Dr. Suresh Babuna India amasung Myanmar Laibak Anigi Lalol Itik asi Trans-Asian Threat oiba maramna more asi tunggi yengduna ningthina semgatpa mathau tai haikhe Deputy Chief Minister Waijoy Kumar na Indo-Myanmar border asi phajana ngak senaba fencing tawba amadi border road semba mathau tai khungang kayada afaba mari thamnanabagidamak makhoibu nungsi chanana tinaba changi haikhe Conditions of the people living on this border that can only be better if we have got a border road all along, connecting them, their villages to the cities or to the towns in
They like Muzafar and others. Now, this is something, let me also, that is one aspect, the difficulty to the incident. Manipur Building and Other Construction Welfare Board ki makhada United Workers Association Singjamai na sinduna thamari chatharakiba P2 training Singjamai Sanam Pukrimapal Multipurpose Holder loisinkhre thoromaduda Manipur Legislative Assembly ki Speaker Y Khemchan Ward number 15 gi Thokchom Bangkim amasung Ward number 13 ki Thokchom Eliza su saruk yakhi Speaker Y Khemchan na kunai asida nupi singna lauriba thaudang nupada gi tade training loiraba singna tungi lambi ama semduna imung manung amadi leiba ki sel thumda mateng amo ehlasi haiki सरकार ने क्या करती कुछ भी हम नहीं किए सरकार की खबर से दूसरे लोग अगला भारत की प्रधानमंत्री श्री नरेंद्र मोदी ने स्किल डेवलपमेंट के प्रोग्राम का मिनिस्ट्री में हांगला सही स्किल डेवलपमेंट से थवाई ऑफिसर खुदी मम्मी दुनिया खले मणिपुर ताल Royal Riders Manipur na Chandel District ki manung sanba Khengjoy Subdivision gi Saibol Jaupi Khulda lemna layeng bagi camp ama pangthokre Royal Riders Manipur na chahi kuding gi leptana Manipur gi manung hanjin ba mafam singi ana layeng kudong cha da ba mafam singda pangthokpa camp ki tarama palak subo ina pangthokibani camp adu da General Medicine gi Doctor manga amasung dentist ama yauna khunja chahum yang khairom layeng baga loina na hidak langthak sing yenthokhi Holland Jau Hangsi amasung Tuijang na singba khuldagi miyoi kayasu layeng balak nakhi Saibol Jaupi khulgi miyam ga su kudong chada basingi matangda wari watai sanaki maru aina khulgi ising marang kaina phangdaba na layeng amadi mahai tampham sang laitabadagi kudong chada ba kaya marum mayok nari hairi Kempasi pangthok na bahot na bada mafamduda leiba kunmapan suba Assam Rifles na choba thawdang lawki Rimsta Thakai Amatsup na pangthok liba swasta pakwara gi thabak thoram sing Ministry of Health ki Economic Advisor Prithinath na yangsin kre Institute asigi Director Professor S Santa Medical Superintendent Professor CS Arun Kumar amade atai official singna hospital asigi ward department dental amasung College of Nursing yangsin ke thoram sigi manung sana nomage aba health and sanitation seminar amasu hawdoki Huining sumbam thongamba misigi matang da ngasi mahiroi lup sing civil society amadi JSC ki apunba mifam ama pangthoktuna misi asigi matang da achumba langlalangjil phangdriba phawba aroiba mathau mangam pangthoktana ba warep laukhre April 13 phawbagi manungda achumba langlalangjil puthokta batarabadi April 15 gi ayuk pung 3 tagi pung 19 gi tang 19 gi ayuk pung manga phawba general strike kauba haina warep laure hairi Lupa crore ani lak marphu changna saba lamdeng water supply ngasi changyeng oina ising thaba hokre Manipur State Planning Board ki Deputy Chairman so oriba lamsang kendra gi MLA Salam Rajen PSED ki Executive Engineer CS Lokendra yauna ngasi changyeng tokhiba water supply scheme asina lamsang nagar panchayat na konba mafam singda thakna ba ising phangan gani hairi Scheme asi haukiba mamang sahidagi semgat sagat pa horakkibani Manipur State Planning Board ki Deputy Chairman Salam Rajena mahangna handak pangthokiba mikhala duda karigumba mai paklabadi mafamasida water supply scheme ama ihan hana paikhatkani haina miyam da thajaba thamkibagi matung ina langol chingi matai oriba mafamasida water supply scheme asi paikhatpani Scheme asi makhatana mai pakna paikhatpa yanana ba nagar panchayat ki manungda lairiba miyoi singi committee amada sinaduna makhatana yengsinhangani Yumthong kudingda sizinaba yanana ba isingi kudong saba fanglagani masigi damak department na domestic pipeline su tingba loire athuba matamda sangaduna miyamgi isingi awaba kokna na bahonaragani haiki Serau mamangda akoi ising thaba hogani haiba koina promise tawgibadu ngak poina ngasi je koi trial loine ising tharaga April gi tangtram doidagi de akoi ising ji Delhi gi thaba ngamna ba akoi tawrni ising masagi ising thaba khorni Ekoi lamsang nagar panchayat ki area si ekoi ising fazana pithak pang madu ngamnana bagi pandam dune ekoi hona riba hojik pandam ji ekoi ngasima koi mai pai haiba yare Recognition phangdriba private school singna mairoi singdagi school gi admission tawduna school chalaiba yaroi haina education director na chahi asigi January mangada order ama thokrabasu recognize tawdriba private school kaya school chalaiduna lairi hairi Reformist Students Front ki Cherol amana laglibe April gi tang ko nitoi phapagi manungda hirama sida tawpham thokpasing tawgadabani natrabadi akan ba khongjang kaya changsilagani haiki
MLA Local Area Development Fund की मखादा लुपा लाख मरी संगना साबा Youth Social Action for Rural Development वांगू नौदा खोंगी संगलेन अमा केंद्र असिगी MLA S बीरन मयामदा खुसिनख्रे थौरमदुदा हेल्थ मिनिस्टर एल जयंत कुमार पीडीए की चेयरमैन टी रविंद्र सुसरुक याखी MLA S बीरना लेबाक अमा लमदम अमा चौखटपा हाइबसी ह्यूमन रिसोर्स मपुंग फाना लेहनबगा लोइनना नहासिंग मसा मऊ फना थंबा तंगाई फदे हाइकी Delhi Police na city asidagi gari hura laga Manipuri yontokpada chenabani haiba mioi mari phagat pangamkhre makhoi singa dudi Askar Ahmad sahi kuntra mare Muhammad Fakaruddin sahi kuntra mathoi Sorok haibam Saurjit sahi kunmanga amadi Abdul Gafar Khan sahi kuntra mari ni haide makhoi mari asina yamdrabada hojik phawbada gari chani huranduna Manipurda chassis number onthok laga amadi sasin na bache changsing semduna thajin khre haibasu wahang pohang tawbada khangmangamle haide Bisnupur district की ओइना स्वास्थ्य भारत मिशन की मनुंग सन्ना स्वास्थ्य पखवाड़ा डिस्ट्रिक्ट असिगी मफम सिनबा तुंगना मपुंग फाने सथरे डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर पी मेराजाउना पाउमिसिंगदा डिस्ट्रिक्ट असिगी ओइना मफम सिनबा तुंगना टीम मंगा खाइदोक्तुना अवेयरनेस अमदे अतोप थबक थोरम कया मरुम पाइखटले अप्रैल तांग 15 फावबा पांगथोकलबा मतुंग पुन्ना खनादुना अप्रैल 13 ता स्टेट रिपोर्ट सबमिट तौगनी हाइखी April की तांग अमदगी April की तांग 13 बोक्सी माइ पाकना विष्णुपुर डिस्ट्रिक्ट की मफम खुदिमक्ता खंगलब एरिया खुदिमक्ता अखोइना अवेयरनेस अमदी अतोप एक्टिविटीज मयाम सिंग अखोइ गाइडलाइन की मतुंगना चथरगा अखोइ तांग 15 दो लोसिनजगनी तांग 13 तने अखोइ मयाम पुलगा रिपोर्ट सिनु खनरगा तांग 13 अखोइ स्टेट मदु सबमिट तौजगनी NG College की माहिरोई सिंह चंगसिलक पखोंगजंगदा KSA Imphal East District Council lam apung fana saugatkani haire college sigi principal mapalam gi mioi ama khanjilak pasi laibak thibani haire kadana wangkhem nongmai leima youth club nongmai leima maira paibi amadi khulgi committee ki thaupu singa mayai kabani sagi matangda khana naina ba mifam ama youth club ki sanglen da pangthokre mifam aduna maira paibi club amadi lekai gi ahal singa punna khusam naduna mayai kabani sa thingnana ba amato aina firep lawminakhi Tangkhol Frontal Organization gi ngarang pham kiba mifam amana ukrul dagi Forest Minister TS Syamkumar na fa kiba using ngarang phawbagi manungda condition amata yaudana using adu pithorak na bakhangan krabasu pithok tabana maram oiraga mahakpu Tangkhol taba mafam singda changhandaba loinana Tangkhol gi thabak thoram singda mahakpu invite tawdaba haina warepnare haire Tamenglong district ki Barak Valley amasung Bangai Range da lasing thanana ba khunja singda maru yanthokre thoramadu da project manager district handlum and iboyaima DIC Tamenglong ki general manager Khangmaidun KVI Tamenglong ki manager Alen su saruk yakhi Mars kuntaruk tagi April kuntaruk phawba tha amas na satharakliba measles and rubella vaccination campaign mafam kayada mai pakna sathari Phayeng Primary Health Center की MO Incharge Dr. Rameswar की मिजेंग मखादा Primary Health Sub Center Salam की स्टाफ सिंगना थरोइजम ममंग लेकाई KP School दा स्कूल असगी महिरोई अमदे थरोइजम की अंगांग सिंग हिदा कापथोकी Dr. Rameswar na tinjang kaijang daba apaba kunai amo ahenbada angang sing masamo phana thamnanaba की pandamda campaign asi pangthokpani haiki asigi thoramadu da Medical Officer Phayeng Dr. Khelendro yauna Asa Anganwadi workers sing amadi atai mari lenaba staff sing saruk yakhi Kaibulamjau National Park ki akoibada khundariba khulsingda chathagadaba Animal Health and Vaccination Camp amangasi Kaibulamjau mayale kaidaleba Voluntary Youth Development Organization gi office ta hudokre Wildlife Institute of India ga Forest Department Manipur Voluntary and Veterinary and Animal Husbandry Voluntary Youth Development Organization amadi Veterinary Hospital thangana punna sinduna pangthokiba camp aduda lamdam adom ki tongan tongan ba yumda yokpa sa sahumlom hida kapthokhi BJP Thobal District ki President L Deben yimideng makhada BJP Thobal Mandal amadi BJYM Thobal District ki thaumisingna Veterinary Department Thobal ga kusamna dunangasi Thobal Okram Wangmataba Ward number 13/8 amadi 13/9 da yumda yokpa sasan punna chama humbudra manga rabies kapthokre ngasi vaccine kaphawdaba sing makhatana amukap khigani haina BJYM Thobal District ki General Secretary A Napoleon Sharma na phongdorakle
Maring Purup ki makunga sagagi ahanba maring makunga pacha conference ngasi Kanemram village da pangthokre conference aduda autonomous district council Chandel gi chairman Lukhosai Jau Tengnopal SC ki MLA di Korungthang ADC Chandel gi member M Morongsan Hanagi minister Morong makunga pacha executive committee gi president P Modun makunga na athoiba mitung lensing oiki Arise for Unity haiba timda pangthokiba tharomaduda ningsing nung amasu athoiba mitunglen oikiba Lukhosai Jauna maikum hangdokpa ka loinana souvenir ma release tawki tharomduda natkyo eba jagoi isaki oiba tharom kaya pangthokpa ka loinana tongan ba hiramda makunga pacha gi lamyan basing amade saknaira basing dasu ikai kumnaba utki Cement puba tata truck ama accident thokpadagi driver amadi handyman asok apan nangkhre thokdok asi jiri dagi imphal tamna lakpada nungba yogadaba kilometer manga watlingai kambiron amasung nungba anigi marakta thokhibani thokdok aduda soklaba mioi ani adudi hizam rahul chahi kontra mathoi apokpa brojen yaripok lairong thel malom amadi maibam brojen chahi kunifutaret apokpa noyon yaripok lairong thel dagini gari adugi mapuna khuraida leiba yumnam ibosau kauba amagini hairi Agricultural and Allied Activities ki matangda awareness program pangthokpa loinena Central Agricultural University ki Directorate of Extension Education na farmers singda yanau macha yanthokre Ekodom amadi Central Agricultural University ki Directorate of Extension Education na sinduna pangthokpa thoromaduda Ekodom gi President RK Sanayaima Central Agricultural University ki Directorate of Extension Education ge Professor Ratan Kumar Sahana singba mioi kaya saruk yakhi Nongin usek oiramba yai haiba usek ama kankre ngarang more turel wang malaikai ward number 7 da leiba yumnam syam maitei gi yumda usek asi paisilaki bani haire usek adunga si more da leiba yangau pokpi loksaw sengsore ge aroda sinakre haire Maina singbada mioi ama sire thokdok asi MSPDCL gi jiribam division gi assistant manager L Newton koba official amana lusingduna SD line SD 11 KB ki all kaifundai feeder gi mai semba satpada laibak thiba thokdok asi thokibani hairi thokdok asi de laikhidraba mioi adudi Biratan Sharma apokpa Samson Sharma dibong khunodagi ni hairi amaromda masakang daba mioi kharana MSPDCL jiribam division gi officer thamba computer sing thugairam le hairi pau asi hek phangbaga jiribam police ki SDPO RK Charles na lusing batim amana hakthengna na satuna yangsin khre hairi Khungang da chatsi miyam gi awaba sing ko han siaba scheme gi saruk ama oina Sukanya Sandhi gi awareness thoram ama Posangbam Jilla Parishad na sinduna Posangbam da pangthokre thoram aduda Jilla Parishad member L Bobby amadi ward member singsu saruk yakhi Samurau Municipal Council gi chairperson L Nonibalana mahaki tolop ki senpham dagi piba pension gi senpham mioi nifu mari da yanthokre anirak subo oina tha amagi lupa chani gi senpham kusinaki Hauzik sanabagi pau amuk pangbigani Asigi sanabagi pau da Hauzik Australia ki Gold Coast da chathariba Commonwealth Games lising ani taranipal da keji nipunipal gi kanglup ki nupi gi boxing da Manipur gi India gi mahut sinduna saruk yaribi MC Merikom na Sri Lanka gi Anusa Dilruksibu manga sino da mai piba piduna final round changkhre amaramda keji humpu gi kanglup da Indian boxer Laistram Sarita Devi Australia gi Anja Strisman gi makutta quarter final da mai thi haure Marak sida panbaya badi hauzik zathariba Commonwealth Games sida India gi mahut sinduna Manipur gi punna sanaroi mapana saruk yari makhoi adudi weightlifting da Saikhom Mirabai Chanu amadi Khumuksam Sanjita Chanu nupi gi hockey da Pukhamam Susila Chanu nupa gi hockey da Khadangmam Kothajit amadi Kangujam Chinglen Sana nupi gi cycling da Manorama Tongbram amadi Sonali Mayang Lambam loinana boxing da Merikom amadi Laistram Saritani Saikhom Mirabai Chanu amadi Khomukjam Sanjita Chanu di Chanagi medal amamam hanana phangkhrabani April kundagi kunithoi phauba Punjab University Chandigarh pangthokadawriba Nipan Suba Federation Cup Men and Women da saruk yarunabagi damak nupa sanaroi manga nupi sanaroi manga coach mari amadi manager ani khale haina All Manipur Sepak Takraw Association na thadorakpa cherola mana khangalakle
लोइनेना खनगतलाबा सानरोई सिंह कोच अमदि मैनेजर सिंह लाक्लिबा तांग तरामाथोइगे अयुपुंग तरामखाई ताबा मतमदा इमसु ग्राउंड हैंगांग मखालेकाई द रिपोर्ट तौनबा खंगले खेलो इंडिया की मखादा डिस्ट्रिक्ट लेवल वुमेन स्पोर्ट्स कंपटीशन की ट्रायल कम सेलेक्शन लाक्लिबा तांग कुनमंगा अमसुंग कुंतरुक्ता पांगथोकलगनी हाइना डिस्ट्रिक्ट यूथ एफेयर्स एंड स्पोर्ट्स ऑफिसर इम्फाल ईस्ट न थादोरकपा सेरोलमना खंगलगले December 13 फावदा सही कुनमंगा की मखादा लेबा नुपीसिंगना तोंगान तोंगानबा इवेंट 12 सरुक याबा यागनी फॉर्म पिसिनबगे अरोइबा निमित April 12 नि हाइरे कुंछा तरुक सुबा स्टेट आर्म रेसलिंग चैंपियनशिप 2019 लाक्लिबा April 13 दगी 13 फावबा लिलोंग सजिंग ममांग लेकाई कम्युनिटी हॉल पांगथोकलगनी चैंपियनशिप असिदगी खनगतलाबा सानरिसिंग अदु लखनऊ दा पांगथोकदबा निफुनिथोय सुबा नेशनल चैंपियनशिप ता मणिपुर की महत सिंधुना सरुक यारुगनी चैंपियनशिप असिदा नुपा अमसुंग नुपी सीनियर की ओइगी बाउचु फेडरेशन की इंस्ट्रक्शन मतुंग इना पांगथोकनी हाइरे हौजिक मखाताबा सानाबगी पाउसिंग मोया निंगथौजमदगी अमुक फंगबिगनी मरी सुबा MCA प्लेट क्रिकेट टूर्नामेंट की ngasi sanakhiba match da KSDO kyangwina napsa kha imphal bu maitiba pikre Manipur Cricket Association asinduna mamang thagi February tang kulhumdoi digi team kunma thoina group mari thongna khaitokuna langthabal public ground sathariba mari suba plate cricket tournament ki ngasi sanakhiba match da KSDO kyangwina napsa kha imphal bu ran nifu humdoi da maitiba pikibani match asida mai pakiba KSDO kyangwina tos ngamduna ahan betting tokibada apibo over kuntrada wicket tari turaga run sani kunmathoi lokhi masigi pakumda ani suba betting tokiba napsa kha imphalna apibo over kunda wicket mari turaga run samaga humputra ni palkhak logduna match sasi maiti khibani ngasi sanakhiba match asida KSDO kyangwei gi Tariq Aziz na wicket ama amadi ball kunmanga da run kunthrom doi logduna man of the match takhi hayeng ground asida YAS high school amadi CDC Sagol Bal Salam Lekaiga Sanagani Manipur Cricket Association asinduna mamang thagi February tang taramari digi team tarana saruk yaduna luang sangbangi luang popo cricket stadium na sathariba mari suba MCA W Pralhada mari W Ramananda Elite Cricket Tournament ki ngasi sanakhiba Sam Khagenpalli mari traw kwa gitin gi match ahanba innings loriba matungda ani suba innings horokpada nong surakpadigi yaithokre ngasi sanakhiba match asida Sam Khagenpalli na tos ngamduna ahanba batting tokibada apiba over nifuda wicket taruk turaga run chani supna mari lokhi ani suba innings ki batting tokdaba traw kwa kaithena apiba over nifuda run chani supna manga longnaba sanaba horpada over tarada wicket ama turaga run nifu mari logba horpada nong surakpadagi sanaba yadabadagi match asi yaithokhibani Young Pioneers Association Hianglam Hiran Maina Sinduna Tha Sigi Tang Nepal dagi team Taramathoina group mari thokna khaidoktuna association asigi ground sathariba ahanba 11 men's village open volleyball tournament ki ngasi sanakhiba ahanba match da LCL Wangoi Laiprakpamna TKDA 10 habu set ahum ama ani suba match ki sanakibada RYC na YPC bu set ahum sinoda amadi ahum suba match ki sanakibada Liwa Lamding na TLYC Thoksom Lekai bu set ahum amada maiti ba pikre Taratruk suba Opa Cup Organizing Committee na sinduna tha sigi tang mari dagi team Taramathoina group ahum thongna khaidoktuna Oriental Football Academy pungdong bamna sathariba 9-a-side men's open football tournament ki ngasi sanakhiba ahanba match da Bolero Sektana Opa pungdong bambu gol mari sinoda maiti pikre match asida mai pakiba Bolero Sekta gi gol singadu Rupana match ki nifu mari suba nifu manga suba mari yankhai taruk suba minita gol ahum sankhi atopa gol aduna bises horna match ki taramathoi suba minita sankhi bani Sathariba tournament asigi hain tilpung anita bada ahanba match waina Bolero Sekta mari SWA Sekta ga sanagani ani suba match nung tilpung ahum makhai tabada pupu pungdong bam amadi FFC Salauga sanagani Kumbi Kendra ki MLA S Birana sponsor toraga Kumbi Address Youth Organization na sinduna tha sigi tang manga dagi team kunmanga na saruk yaduna
Kumbi Kangjibung Playground Satriba Ahanba MLA Trophy Opens Knockout Football Tournament ki ngasi sanakiba Ahanba match Lanchenbi FCT na NYDA nomai khongbu goal ahum amada maiti bipikre Lanchenbi FCT gi mai pakibagi goal singadu Noren Amarjit amadi Dinku na sankhibani match asida maiti kiba NYDA nomai khongi matangarba goal aduna our team na sankhi tournament asigi anishuba match ki sanakibada NFC nomai khongna KAYOB kumbibu goal manga anida maiti bipikre NFC nomai khongi mai pakibagi goal singadu Risina goal mari sankhi atopa goal aduna Ratan na sankhibani match asida maiti kiba KAYOB kumbigi goal ani aduna Uttam amadi Prodona sankhi RK Person Developers Private Limited sponsor Toraga Tha Sitang Amadagi team Taramapan Group Mari Thongna Khaidokuna Imphal gi Mapal Kangjibung da Sathariba Ani Suba RK FT Shanghai Trophy Veteran Football Championship ki Nong Suraputagi ground gi pibam phatabana maram oiduna ngasi sanakadaba matching sanakhidre tournament asigi mathangi match tha asigi tang tarani thoigi nungthil pung ani tapada ahanba match hoina ATBFA thangmai banamadi Musa Sekon ga sanagani ani suba match nungthil pung ahum makhai tapada KSC Nambulen amadi Basai thangmai banga sanagani Khongjom Circle Veteran Sports Association na sinduna Texam Playground da Thasi ki tang tara dagi team tara humdoina group mari thongna khairutuna sathariba mari suba BSO Trophy 11 Men's Open 7 set Case Prize Football Tournament ki ngasi sarkiba ahanba match da RPU Papatna FC Lamjawbu goal ani sinoda ani suba match ki sanakibada PYC Sapamna LKRD Langthabalbu goal manga amada maiti bepikre sathariba tournament asigi ahubuni mi ki sanakiba match na Hairo United FC na FC Texambu goal ani sinoda maiti bepikibani Youth Modern Club Haraurong Sinduna Tha Sigi Tang Mapaldagi Team Kuntrani Toina Grunipal Tokna Khaidutuna Sathariba Tari Suba Haraurong Trophy 7 Village Open Men's Football Tournament ki ngasi sankiba ahanba match da YMC Team B Haraurong na TAYC Tangkhambu goal ahum sinoda ani suba match ki sanakibada SYDC Sinamna PYYDA Pangaibu goal ani sinoda ahum suba match ki sanakibada Mangal FC na YSMC Tangkhambu goal ani sinoda maiti bipikre tournament asi atopa match amadana YDA Whiton amadi PYC Sagol Mang goal amata sanadana draw satkre Thagazari boyai hozile silakpada maru ibe pau amu bizari Nongzu tha lakjunge ki mangoina natural khongnung tengbagi thapak loislagani haina Chief Minister N Biren na phongdokre Hojik paliba government asi rajniti gi laman khumba Congress na pakhalakpa thapak loislaga sangaba government haina MPCC gi wangang loi KS Kisan namaral sikre amadi Maharaj Narsingagi Chama Humpunipal Suba Laikhitabagi Thauram Kangla da Pangthokre Ngasigi oina DISTV na pizaba Manipuri pau matang asida loisinjari miyang tabiri ba pumnamakpo amuk hana kurumjari